Leingak ki eviction order Sougatli, Meeyam Punna Saruk Yaduna Pangthokminnasi haina NSAL gi maikaidagi fongdorakli. Manipur Leingak ki order amagi matung inna Thoubal district tasu Leingak ki amadi Meeyam gi lanthum oiriba mafam singda lanai miyoi singna makhal makha kayagi semgat sagatliba tha asigi kuntra faubagi manungda masa masana lauthok jagadabani. Masigi matung tarakpadadi Leingak na lauthokpagi thabak changsilagani haina Deputy Commissioner Thoubal hana kamaina thokiba eviction order adu Nongpok sayang apunbalup NSAL na mapung fana Sougatli amadi masida pamdaba thaudok sing thoktanaba Meeyam Punna Saruk Yaduna Pangthokminnasi hainasu appeal tawrakli. Thoubal district ki mafam kayada Leingak na eviction chathagadariba asiga mari leinana ngasi nungthil Fanjakong Chandrakhong dagina Thoubal Khetri Laikai faubada leiriba club organization amadi association singi apunba body ama oiriba Nongpok sayang apunba lup NSAL gi mifam ama NSAL gi president Ananda Laisram na mifam mapu oiduna Bisnu Naha Youth Federation Yairipok BYFY club ki sanglenda pangthoktuna kupna khananaina kre mifam matungda NSAL gi president Ananda Laisram na Leingak ki order adubu saugatladuna fongdokhibada Hauzik Manipur Leingak na district kayada Meeyam gi lanthum oiriba mafam sing lanai miyoi singna khomjinduna makhal makha kayagi semgat sagatuna Meeyam da akaiba kaya oiriba singasi koknaba eviction tawduna lauthoknaba paikhatlakliba khongthang asi Meeyam gi yaifanabagi-damak paikhatlakpa achumba khongthang amani Leingak ki eviction gi khongthang asi gi saruk ama oina Thoubal district ki manungdasu eviction gi thabak pangthokani haina district asi gi deputy commissioner na order thoktuna Meeyam da khangalakliba asi NSAL na mapung fana Sougatli haiki Ananda Laisram na makatana hai Asigumba Deputy Commissioner na order thoktuna Meeyam da mangzauna na khangallabasu Leingak ki order asibu thawoidabagi mawongda hauzik fauba Meeyam gi lanthum oiriba mafam singda semgat sagatliba lanai miyoi singna masa masana lauthokpa sidokpa tawbagi mami amata uba fangdri masimakti NSAL na nungaitaba fauzei Leingak ki order asibu Meeyam na saugatuna changsilakliba eviction gi khongthang asida Laikai gi leiriba club organization amadi mairapaibi ichilinau singna eviction nimitta thokpiraktuna kanglon chumna pamdaba thodok sing thoktanaba yamna fazaba mawongda eviction asi chathanaba aikoi punna saruk yaminarasi hainasu Anandana Meeyam da appeal tawki sida koi meyam phamliba asi mifam asi koi nongpok sayang apunbalu koi gi club train pan gi apex body koi Chandrakhong dagi horagana Khetri Laikai faubugi club train pan gi apunba apex body gi meeting ni akoi ngasi phamjariba meeting asi gi maramdi akoi handak Manipur government ki order gi matungina Thoubal district ki jo koi gi Thoubal gi DC na tholakpo order gi matungina koi gi eviction tawbugi matam date 30 phauba koi matam piduna order ma tholokibani hairiba order sida manung sida koi gi government ki lamda henjana sariba dukan chinglum sing amadi koi gi khandariba sing adu sai sana khangna lokthokpiu natragadi fine thigani natraga lokthokpagi lokthokman sing adu mapuduna puthokadabani haiduna government order tholokpodo hojik faubada akoine ujabada kana amatana thausadana hairiba order si thawoidana leiba si akoi kitang nungaitaba faujai akoi maruoina koi thololiba government ki order si mapung phana sogatuna akoi gi niyum lana akoi gi lam gi koi gi government ki jaga sing sajaliba sing si isana khangna koi lokthoga koi government ki order si bu phajana sogalaga gyan tana koi khana sainadabida koi yamna civilize oba mongda tawhaningi hairiba sigi order sigi matung inna koi nongpok sayang apunbalupna koi gi disina maruoina koi Manipur government na thongleiba order si koi Sougatli amadi lam lekai da leiriba maira paibi sing especially koi club sing jina ju tholaaga matamduda koi eviction gi drive lakku matamda koi khana sainadanaba amadi thokpiraga sogatpiduna niyom chumna hairiba eviction asi tawhonnabagi damakta nongpok sayang apunbalupki maikaidagi koi gi hairiba jaga sing sida maroina koi gi Khetri Laikai dagi horagana khorom Chandrakhong faubada leiriba nakan da tabiriba imung sing maroina yaipok bazar da tabiriba dukan phambiriba singna isa na khangna lokthokpiraga problem thondanaba khana chainaba thondanaba tawbiyu haiduna maroina koi nongpok sayang adu government ki order sibu support tawi amasung masida akoina khatan da thondanabagi damakta akoi honagani haibatu ma koi Meeyam angda thamjai